asi khajitang oiraba sunong makana ba kongbo 316 na pudu laksari miyam gi damakta karigumba lebakta military gi aswan balaiba leba ahumkhak world gi weakest military country ahumkhak lai haiba number 3 Costa Rica hariba country asi yamna military da aswan balaiba amani makoi making out daga di military da kwari world gi oina aswan ba ahum so lebakta lairi Costa Rica haiba lebak asina mayam sum kayangsi ekoi lebak mayam lairi military da mapangan kalak adu aswan balaiba ahumkhak nainabani masi kana ganing khalli Number 2 Monaco mayam yemina si number 2 Monaco France Alliance ni masi amna Sonba military lebak ahum subasing gi manungda saliba lebak amani makoi ahum se kunjin kana ka khali mayam na satrigi wena su jensin su kana gani general knowledge wana madunai hapsarak pani omotre 16 mayam nuksibiraga di like share amasung subscribe tawbiramu aduga yengmina si number 1 Bhutan hariba Budi agogi Buddhism sat paleba Buddhist sing na pan badu malebak sina kwai digi hena number 1 ni Malemda weakest military